ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯏꯀꯣꯡꯅꯣꯅ ꯈꯨꯔꯝꯖꯔꯤ ꯑꯩꯒꯤ ꯋꯥꯍꯩꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯎꯔꯛꯄꯅꯤ ꯃꯌꯥꯝꯅꯁꯨ ꯇꯥꯔꯛꯄꯅꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯌꯦꯡꯉꯛꯄꯅꯦꯕ ꯑꯗꯨꯒꯩꯗꯨꯒ ꯍꯥꯏꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯕ ꯍꯥꯏꯗꯤ ꯈꯨꯟꯗꯨꯒꯤ ꯃꯤ ꯃꯌꯥꯝ ꯆꯟꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯛꯅ ꯍꯥꯏꯔꯨꯕꯗꯣ ꯅꯪꯗꯣ ꯑꯂꯥꯟꯕꯅꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤꯒ ꯍꯥꯏꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯁꯦ ꯏꯔꯥꯡ ꯀꯟꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯔꯤꯉꯩ ꯇꯟꯖꯥꯗꯣ ꯑꯗꯨꯝꯕ ꯀꯩꯅꯣꯗꯣ ꯇꯧꯗꯁꯨ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯣ ꯃꯥꯅ ꯍꯥꯏꯔꯨꯕꯗꯣ ꯃꯥ ꯂꯥꯟꯖꯔꯦ ꯈꯣꯠꯆꯔꯦ ꯂꯣꯏꯅ ꯋꯥꯁꯦ ꯁꯤꯒ ꯁꯨꯝ ꯂꯣꯏꯁꯟꯕ ꯌꯥꯔꯄꯣꯠꯅꯦꯕ ꯑꯗꯩ ꯃꯥꯅ ꯍꯧꯖꯤꯛ ꯁꯥꯡꯗꯣꯔꯛꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯀꯣ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯅ ꯆꯠꯂꯒ ꯃꯥꯄꯨ ꯅꯝꯗꯨꯅ ꯈꯣꯏꯔꯝꯍꯜꯂꯤꯃꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯦꯁ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨꯅ ꯍꯥꯏꯗꯤ ꯃꯥꯛꯁꯦ ꯍꯥꯏꯔꯨ ꯀꯩꯅꯣ ꯇꯧꯔꯨꯕꯗꯣ ꯑꯗꯨꯒ ꯃꯥꯛꯁꯦ ꯁꯤꯡꯅꯅ ꯂꯩꯔꯝꯃꯦꯕ ꯃꯥꯒꯤ ꯃꯆꯥꯁꯦ ꯁꯤꯗꯩ ꯇꯧꯔꯝꯃꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯀꯦꯁ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯁꯦ ꯁꯤꯡꯅ ꯂꯩꯔꯝꯃꯦ ꯆꯠꯂꯨꯕ ꯃꯌꯥꯝꯗꯨꯒ ꯃꯥꯅ ꯀꯦꯁ ꯇꯧꯔꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯦ ꯃꯥꯅ ꯀꯦꯁ ꯇꯧꯔꯦ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯔꯦ ꯂꯥꯜꯂꯦ ꯍꯥꯏꯍꯜꯂꯦ ꯍꯥꯏꯅꯅꯦ ꯑꯗꯨ ꯀꯦꯁ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯍꯥꯏꯍꯜꯂꯒ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯁꯤ ꯃꯇꯝꯁꯤꯒ ꯇꯨꯃꯤꯟꯅ ꯂꯩꯍꯟꯗ꯭ꯔꯗꯤ ꯑꯁꯤ ꯅꯨꯄꯤꯁꯤꯒ ꯋꯥꯔꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯊꯪ ꯁꯨꯝ ꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯦ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯍꯜꯂꯤꯃꯦꯅ ꯑꯗꯨꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯦ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯂꯥꯟꯖꯔꯦ ꯃꯥ ꯆꯨꯝꯃꯦ ꯑꯩ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨ ꯁꯤ ꯚꯤꯗꯤꯑꯣꯁꯨ ꯃꯥꯅ ꯊꯥꯡꯒꯠꯂꯛꯏꯃꯤꯀꯣ ꯃꯊꯪ ꯅꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯗꯤ ꯊꯥꯡꯒꯠꯂꯛꯏꯃꯦꯕ ꯑꯗꯨꯒ ꯃꯥꯅ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯥꯜꯂꯦ ꯍꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯛꯏ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯅꯝꯅ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯍꯟꯕꯅꯤ ꯑꯗꯨ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯃꯥ ꯀꯦꯁ ꯇꯧꯔꯦ ꯍꯥꯏꯅ ꯁꯤ ꯚꯤꯗꯤꯑꯣꯁꯨ ꯃꯥꯅ ꯑꯃ ꯊꯥꯡꯒꯠꯂꯦ ꯑꯗꯨ ꯁꯨꯛꯌꯥꯝ ꯇꯧ ꯉꯝꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯐꯝꯗ ꯗꯤꯁꯦꯝꯕꯔ ꯗꯦꯠ 25ꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯔꯨꯕꯒꯤ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯔꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯍꯜꯂꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯠꯅ ꯃꯉꯣꯟꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯃꯥꯁꯦ ꯃꯤꯇꯩ ꯃꯆꯥ ꯑꯃꯅꯦꯅ ꯐꯍꯟꯅꯤꯡꯕꯩꯗꯃꯛꯇ ꯃꯌꯥꯝꯁꯤꯅ ꯆꯠꯂ ꯃꯉꯣꯟꯗ ꯋꯥꯔꯛꯄꯅꯦꯕ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕ ꯑꯩꯗꯤ ꯀꯩꯗꯧꯅꯤ ꯑꯩ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯀꯦꯁ ꯇꯧꯔꯦ ꯃꯣꯏꯅ ꯑꯃ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯩ ꯀꯦꯁ ꯇꯧꯔꯦ ꯑꯩ ꯀꯔꯤ ꯑꯣꯏꯔꯛꯇꯕ ꯑꯩ ꯁꯔꯀꯥꯔꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏ ꯁꯔꯀꯥꯔ ꯈꯪꯉꯦ ꯃꯉꯣꯟꯗ ꯐꯨ ꯆꯩꯅꯁꯨ ꯇꯧ ꯄꯣꯟꯇꯦ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯅꯪꯅ ꯍꯥꯏꯔꯨꯕꯩꯗꯣ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯍꯧꯖꯤꯛꯇꯤ ꯗꯥꯟ ꯀꯜꯂꯤ ꯃꯣꯏꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯊꯥ 9ꯗ ꯁꯨꯕ ꯑꯉꯥꯡꯗꯣ ꯀꯃꯥꯏꯅ ꯍꯥꯠꯂꯤ ꯅꯨꯄꯤ ꯀꯥꯡꯕꯨꯗ ꯀꯔꯝꯕ ꯅꯨꯡꯁꯤꯗꯕ ꯀꯔꯝꯕ ꯃꯤꯍꯤꯡꯁꯥꯗ ꯇꯧꯅ ꯍꯥꯠꯂꯤꯅꯣ ꯑꯁꯤꯒꯩꯁꯤꯒ ꯅꯪꯅ ꯀꯣꯏꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯃꯣꯏꯒ ꯍꯥꯏꯅ ꯁꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯇꯧꯕꯩꯗꯃꯛꯇ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯨ ꯅꯪ ꯂꯥꯜꯂꯦ ꯃꯌꯥꯝꯗ ꯍꯥꯏꯖꯧ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯁꯨꯛꯌꯥꯝ ꯑꯋꯥꯕ ꯇꯥꯔꯤꯕ ꯁꯨꯛꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯋꯥꯔꯤꯕ ꯑꯗꯨꯒ ꯈꯨꯟ ꯉꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯨꯝꯗ ꯊꯥꯗꯣꯛꯑꯒ ꯏꯃꯨꯡꯗꯨꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯇꯨ ꯃꯆꯥ ꯃꯃꯥ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯈꯨꯟ ꯉꯥꯛꯅ ꯂꯩꯔꯤꯉꯩ ꯏꯃꯥꯁꯤꯡꯒ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯊꯥꯡꯒꯠꯂꯝꯕꯩꯁꯦ ꯃꯥꯕꯨ ꯐꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯍꯜ ꯂꯃꯟ ꯆꯪꯅ ꯃꯉꯣꯟꯗ ꯕꯨꯖꯥꯏꯔꯨꯕꯅꯦꯕ ꯅꯪ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯊꯥꯡꯒꯠꯂꯨꯏꯅꯣ ꯑꯗꯨꯅ ꯅꯪꯁꯦ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯅ ꯃꯥꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯃꯥꯅ ꯀꯦꯁ ꯇꯧꯔꯦ ꯀꯦꯁ ꯇꯧꯕꯗꯨꯒꯩꯗꯨ ꯏꯆꯦꯝꯒꯤ ꯃꯃꯤꯡ ꯌꯥꯎꯔꯦꯅ ꯏꯆꯦꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯩ ꯑꯗꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯡꯅ ꯆꯪꯉꯨꯕꯩꯔꯥ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯔꯨꯕꯩꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯀꯦꯁꯁꯤ ꯃꯃꯤꯡꯁꯦ ꯃꯤ 8ꯀꯤ ꯃꯃꯤꯡ ꯄꯜꯂꯦ ꯃꯥꯅꯁꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝ ꯀꯦꯁꯁꯤꯒ ꯑꯗꯣ ꯑꯩꯅꯗꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯑꯍꯜ ꯍꯥꯏꯗꯤ ꯃꯣꯏ ꯈꯨꯟ ꯑꯅꯤꯗꯣ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯐꯝꯃꯒ ꯃꯣꯏꯁꯦ ꯕꯤꯆꯥꯔ ꯇꯧꯔꯦ ꯕꯤꯆꯥꯔ ꯇꯧꯕꯩꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤꯗꯃꯛꯇ ꯃꯩꯇꯩꯒꯤꯗꯃꯛꯇ ꯇꯧꯔꯦ ꯖꯥꯗꯗꯤ ꯇꯧꯅꯤ ꯍꯥꯏꯅ ꯏꯕꯥꯅꯤ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯗ ꯏꯆꯦ ꯃꯌꯥꯝ ꯆꯠꯂꯨꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯒꯩꯗꯨꯒ ꯃꯥꯅ
Kanagi miwa launa taurino kari taurino atu mayam tu leirangmani ko magonda kaino thaujanba mayam tu leirangmani haidi taujo case taujo moin du haija bra kaina adu kaino tauna khundudi uji mahi langhan leba ma mitei macha ma oiraga aidi mitei gi ahallaman mayam dum ma ko dugai do case tawmiba nupi macha se mayam dum khanna jengo karma mongi nupi macha oiramde no adu gyan di tathaba jarabani mayam duna hairi do masana video do jenga masana chu khangba jarabani aina hairu se lalena asigai se dum do thoko jarabani adu ge wa kaino se kyam chau thu holli no ba asigai si matang si ga nupi macha se wara ho do bataradi ai nupi macha se mong to rokne ba che khangalo do bataradi adu mayam gi kari rai lege mayam kari haining ba lege mana hai nupi machane tausi chumbra dunda khunge halaman duna magun wara ui duna chumbra mayam comment tauna dum haibiramo ko idi aigi wakhanda di nupi machana sina taurise jamna alan bani khungi halaman mayam bu mana case taw ngamba nupi macham chibu makse khangdaba angang duna kaino taw sujumgi mama mapa khangde leiriba mayam duna angang do bujai ga nang na sungba kaino se video thangaluna mayam se langna nangona kaino taw biram bani wara watem taw biram bani aina asiga se wa se dum lo shan ba jara bani ba adu wa se kam taw thon gar no jong mitei ga kuki de gi hele kaino taw ise mitei machenda mitei akhoi mitei khoina sumaina tawna lingjen mana duna sumai taw lei ta de mayam na di kari kaino tawrani mayam su khanga pone ina haining wa se mayam sina di akoi se dum moi se lingjen mana de aina khangi ne ba adu akoi se amata oibam natrai ba adu kaino tipura ge ichini naw halaman jingda magona kaino tawrugo se mayam alan bara adu lupi masa sina mayam moi warak pagi lakpa halaman jo case to sina chumbra aigi kaino da di aidi nupi macha sina tawrise alan bani aina hainingi atei di mayam da ai thamme mayam chu dum haibiro ma nupi macha ne chumira adum tipura da leiriba halaman mayam sina chumbra aise